ꯑꯣꯖꯥ ꯑꯣ ꯀꯕꯣꯛꯅ ꯀꯕꯣꯛ ꯁꯟꯇꯔꯦꯠ ꯍꯥꯏꯕꯗꯨ ꯁꯣꯝꯗ ꯂꯩꯖꯔꯦ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯂꯩ ꯁꯨꯅ ꯌꯥꯎꯔꯕꯅꯤ ꯌꯥꯎꯔꯦ ꯑꯣꯖꯥ ꯌꯥꯎꯔꯦ 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 ꯇꯨꯃꯤꯟꯅ ꯐꯝꯃꯨꯕ ꯏꯆꯥꯎ ꯑꯦꯔꯥ ꯀꯔꯤ ꯀꯥꯟꯗꯒꯤ ꯉꯥꯟꯊꯝꯗ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯛꯏꯃꯤ ꯅꯒꯨꯟ ꯏꯒꯨꯟ ꯂꯣꯏꯅ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯏꯁꯤꯡ ꯈꯔ ꯈꯤꯛꯑꯒ ꯅꯨꯡꯅ ꯇꯛꯊꯣꯛꯑꯕꯗꯤ ꯃꯁꯤ ꯉꯧꯁꯣꯛ ꯉꯧꯅꯤꯁꯦ ꯌꯥꯝ ꯉꯧꯔꯝꯈ꯭ꯔ ꯄꯣꯠꯅꯤꯗ ꯏꯇꯥꯎꯕꯤ ꯏꯁꯤꯡ ꯀꯥꯡꯕꯨꯗꯨ ꯀꯥꯡꯍꯧ ꯆꯥꯔꯨꯗꯒꯤ ꯇꯧꯔꯤꯃꯤꯅꯦ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯆꯥꯔ ꯌꯦꯡꯒꯦꯔꯣ ꯃꯁꯛꯅꯦꯅ ꯇꯧꯔꯤꯁꯤꯅ ꯍꯨꯏ ꯑꯔꯧꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯇꯥꯎꯁꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯗꯤ ꯅꯨꯡꯁꯪ ꯑꯔꯤꯕ ꯂꯩꯕ ꯃꯥꯜꯂꯤꯗ ꯂꯩꯕꯅꯤ ꯂꯩꯕꯅꯤ ꯇꯥꯗ ꯂꯩꯔꯝꯒꯅꯤ ꯃꯁꯦ ꯃꯁꯛꯁꯦ ꯐꯨꯋꯥ ꯋꯥꯎꯔꯗꯅ ꯆꯟꯅꯤꯕꯤ ꯑꯃ ꯇꯥꯗ ꯄꯣꯠ ꯆꯩꯁꯤ ꯌꯥꯝ ꯋꯥꯠꯂꯤꯗ ꯀꯔꯤ ꯀꯔꯤ ꯇꯥꯏꯔꯦꯟ ꯃꯁꯥ ꯋꯥꯠꯂꯤ ꯑꯗꯣ ꯇꯥꯏꯔꯦꯟ ꯃꯁꯥꯗꯨ ꯈꯤꯇꯪ ꯆꯥꯎꯕ ꯄꯣꯔꯛꯎꯀꯣ ꯏꯇꯥꯎꯁꯦ ꯃꯌꯥꯡꯂꯦꯟꯗ ꯄꯤꯊꯒꯦ ꯏꯇꯥꯎ ꯅꯪ ꯑꯃ ꯃꯊꯦꯡꯗ ꯂꯥꯏ ꯁꯨꯃꯥꯡꯗ ꯁꯝꯃ ꯁꯝꯃꯒ ꯆꯠꯀꯅꯣꯗꯤ ꯌꯥꯗꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯏꯇꯥꯎ ꯑꯋꯥ ꯑꯅꯥ ꯀꯥꯎꯊꯣꯛꯇꯅ ꯁꯤꯊ ꯅꯣꯏꯗꯣ ꯅꯣ ꯏꯇꯥꯎ ꯌꯥꯔꯦ ꯌꯥꯔꯦ ꯈꯔ ꯅꯣꯛꯑꯗꯤ ꯌꯥꯔꯦ ꯅꯣꯛꯄꯨ ꯅꯣꯛꯄꯅꯦ ꯀꯞꯄꯨ ꯀꯞꯄꯅꯦ ꯆꯣꯡꯕꯨ ꯆꯣꯡꯕꯅꯦ ꯀꯞꯄꯨ ꯀꯞꯄꯅꯦ ꯅꯉꯛꯇꯣ ꯌꯦꯟ 5ꯃꯨꯛꯇ ꯉꯥꯏꯔꯦ ꯆꯥꯎꯔꯤꯕ ꯍꯣꯏꯅꯦ ꯏꯇꯥꯎꯁꯤ ꯆꯦꯡꯐꯝ ꯆꯥꯗꯅ ꯆꯦꯡꯉꯤꯅꯦ ꯍꯩꯃꯥ ꯇꯥꯗꯥ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇꯦ ꯇꯥꯗꯒꯤ ꯂꯥꯏꯌꯦꯡꯁꯤꯗꯤ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯇꯥꯗ ꯑꯣꯏꯅ ꯉꯥꯎꯅꯤꯀꯣ ꯇꯧꯔꯣꯏꯗ ꯍꯟꯗꯛꯇꯤ ꯌꯥꯝ ꯐꯔꯕꯅꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤꯗ ꯂꯣꯏ ꯇꯥꯈ꯭ꯔꯦ ꯁꯦ ꯏꯇꯥꯎꯕꯤ ꯑꯩꯅ ꯃꯩ ꯆꯥꯛꯄ ꯇꯧꯍꯣꯏꯗꯦ ꯅꯪ ꯆꯥꯛꯂꯛꯑꯣ ꯁꯦ ꯏꯇꯥꯎ ꯂꯣꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏꯗ ꯑꯩꯅꯤꯅꯦ ꯁꯤꯗ ꯂꯩꯔꯤꯁꯤ ꯏꯇꯥꯎ ꯇꯨꯃꯤꯟ ꯂꯩꯌꯨꯗ ꯖꯅꯥꯕ ꯈꯥꯟ ꯂꯣꯏꯔꯦꯅꯦ ꯂꯥꯏꯕꯧꯁꯤꯁꯨ ꯃꯔꯣꯟ ꯁꯨꯗ꯭ꯔꯕꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯌꯦ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯆꯦꯛꯂꯥꯎꯕꯤꯗꯣ ꯃꯥꯏꯕꯤꯗꯗꯤ ꯐꯩ ꯖꯒꯣꯏꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯔꯥꯁꯤꯅ ꯂꯩꯔꯤꯕ ꯆꯟꯅꯤꯕꯦꯝꯃ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯄꯨꯖꯥꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯁꯦ ꯇꯥꯗ ꯍꯌꯨꯝ ꯈꯥꯅ ꯋꯥꯡ ꯋꯥꯡꯅ ꯅꯦꯝꯅ ꯄꯥꯎꯅ ꯂꯩ ꯆꯦꯅ ꯂꯩꯌꯨ ꯍꯔꯥꯎꯅ ꯍꯥꯏꯅꯕꯤ ꯏꯉꯣ ꯅꯪꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯅꯤ ꯅꯪꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯝ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕ ꯀꯔꯤ ꯀꯥꯟꯅꯅꯤ ꯏꯉꯣ ꯍꯥꯏꯕ ꯏꯟꯅꯁꯤ ꯀꯣ ꯃꯔꯛꯇꯁꯨ ꯇꯧꯔꯛꯀꯅꯨꯀꯣ ꯈꯟꯅꯁꯤꯀꯣ ꯄꯩꯁꯥ ꯂꯩꯇꯦ ꯍꯌꯨꯝ ꯇꯧꯔꯛꯀꯅꯨꯀꯣ ꯐꯝꯃꯣꯕ ꯑꯌꯣ ꯇꯨꯃꯤꯟꯅ ꯂꯩꯌꯣꯕ ꯂꯥꯏꯁꯪꯗ ꯆꯠꯀꯦ ꯌꯥꯔꯣꯏꯌꯦꯕ ꯌꯥꯅꯤ ꯌꯥꯔꯣꯏꯌꯦꯕ ꯇꯨꯃꯤꯟꯅ ꯐꯝꯃꯨꯀꯣ ꯑꯩ ꯇꯥꯗꯒꯤ ꯗꯣꯈꯤꯅꯥ ꯂꯧꯊꯣꯛꯎꯈꯤꯒꯦ ꯂꯦꯡꯉꯝꯒꯅꯨꯀꯣ
오자 얌디 뿜나마 곡사라기고 มีอะไรเสียงอะไรเจ๊กนะฮะแล้วก็มวยนะมังกรมาชี้ได้พมันบ้า 하이마 하우르 애드나 다우리시디야 โอ้ให้ดูกัดโลให้มันนำนายบ้า เอ๊ะ กระโปงนาสันเตเรียดเลยมาคันเตเรียดอันเนี้ยคุณจิงโง่แล้วก็กัดโลเฮราไก่การตะเกี 하이메메메 에 사크린 해 따다 아무따가이 비쿠오 오키나가세 바이 비쿠오 เฮ้ตาตะเขานุก็อิมาเลซิมิโกอิมาเลซิมิแต่คนเนี่ยจะมาคารมกันเนี่ยลำโทรคังกันนี่เฮราไก่การตะเกีนามาเลเซียเบบูสิทำไว้ตะบ้าไล่สักครั้งตะบ้าไล่เนี่ยว่าครั้งตะสาดีเฮราเฮ้ยจ้า 하이메메메 가이노 다우리시나